State asada mamang chahi me ahum dagi thorakliba irang asigi waroshin puraknaba ahanba khongthang ama oina MEITEI KUKI amadi NAGA MLAs sing New Delhi da wari sanaragani thokliba irang asina MEITEI amadi KUKI furup anigi marakta pau faunaba yadana leirambado hayeng October 15 New Delhi da MEITEI KUKI amadi NAGA MLAs sing punna faminaraga wari sanaragani hairi Thazaba yaba pau gi likhul lamagi matung inna KUKI NAGA amadi MEITEI MLAs singi marakta Chathadauriba formal tokasi Union Home Minister Amit Shahgi meeting makada Union Ministry of Home Affairs na thaubu oiduna New Delhi da leiba Ministry asigi office da pangthokani hariba meeting asada MEITEI MLA Minister singi maraktagi Minister Thongam Biswajit Minister Y Khemchan Minister Dr Sapam Ranjan Minister Thongnauzam Basanta Kumar Speaker Thokchom Satyabrata MLA KH Ibomcha MLA Thokchom Radeshyam MLA KH Ragumani amadi MLA Tongbram Robindro yauraba yai hairi Minister amasung MLA singi mathagta Rajya Sabha MP Leisembasana Jawbasu ngasi Delhi gidama Imphal thadokrai KUKI MLA Minister singi manungda Minister Latpau Haukip MLA Paulenlal Haukip MLA Haukholet Kipgan amasung NAGA MLA Minister singi manungda Minister Awangbo Newmai MLA L Dikho MLA Ramuiva yauraba yai hairi Hayang New Delhi da pangthogadoriba meeting asida saruk yagadoriba KUKI MEITEI amadi NAGA MLA sing asi Union Ministry of Home Affairs na personal oina chepaw amadi phone gi kuthang da invite torakpani hairi MEITEI MLA kharadi meeting asigi damak ngarang Delhi da yaunakrai MLA Minister kharadi ngasi New Delhi gi damak Imphal thadoklaba yai haina pawazana makadari Panbayawadi state asada thokliba tha tara nipan suraba irang asada mi chani gi mathakta thawai mangkhibagi mathakta miyoi lising humfu hena mayu makai mang takhiba amadi lanjen aduna tongan tongan relief camp sing da changjafam loduna leiribani